ꯃꯌꯥꯝ ꯐꯣꯇꯣꯁꯤꯗ ꯎꯔꯤꯕ ꯃꯤꯑꯣꯏ ꯇꯔꯨꯛꯁꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯍꯜ ꯑꯃꯅꯦ ꯑꯗꯩ ꯃꯧ ꯑꯅꯤ ꯑꯃꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯃꯅꯦ ꯄꯤꯕ ꯑꯉꯥꯡ ꯑꯍꯨꯝꯁꯤꯃꯒ ꯑꯍꯜ ꯑꯍꯨꯝꯁꯤꯃꯒ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯦ ꯃꯣꯏ ꯇꯔꯨꯛꯁꯤ ꯉꯔꯥꯡ ꯀꯨꯀꯤꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦꯅ ꯂꯧꯅꯩꯌꯦꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛꯐꯥꯎ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯀꯨꯀꯤꯒꯤꯅ ꯊꯥꯗꯣꯛꯄ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯄ ꯄꯣꯁꯁꯤꯡꯗ ꯃꯈꯣꯏꯁꯤ ꯐꯥꯗꯨꯅ ꯂꯩꯕꯒꯤ ꯐꯣꯇꯣ ꯑꯃ ꯎꯔꯦ ꯅꯨꯄꯤꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯆꯥꯎꯕꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯥꯛꯑꯦ ꯀꯨꯀꯤꯅ ꯐꯥꯔꯒ ꯐꯣꯇꯣꯁꯤ ꯅꯝꯃ ꯊꯥꯗꯣꯔꯛꯄ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯖꯤꯔꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯍꯜ ꯑꯃꯈꯛꯇ ꯏꯃꯥ ꯑꯃꯈꯛꯇ ꯑꯩꯈꯣꯏ ꯃꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯒꯤ ꯃꯇꯥꯡ ꯑꯣꯗꯤꯑꯣ ꯑꯃ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯍꯥꯎ ꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯍꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ ꯁꯣꯛꯄꯟ ꯀꯅꯥꯅꯣ ꯌꯥꯎꯔꯤꯗꯨꯕꯣ ꯅꯨꯄꯥ 4 ꯑꯃ ꯁꯤꯅ ꯐꯪꯉꯦ ꯑꯥ ꯅꯨꯄꯤ 6 ꯑꯃ ꯍꯤꯡꯅ ꯃꯥꯡꯈ꯭ꯔꯦ ꯑꯥ ꯑꯗꯒꯤ ꯀꯥꯔꯣꯡꯒꯤ ꯗꯨꯀꯥꯟ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯥꯏꯍꯧꯔꯦ ꯅꯨꯄꯥ 4 ꯁꯤꯔꯤꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯈꯪꯒꯗ꯭ꯔꯥ ꯀꯦꯁꯣ ꯀꯧꯕ ꯑꯃ ꯕꯥꯔꯦꯜ ꯀꯧꯕ ꯑꯃ ꯑꯅꯤ ꯑꯃꯗꯤ ꯃꯁꯛ ꯈꯪꯗꯦ ꯑꯩ ꯃꯣꯏꯅꯁꯨ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯀꯌꯥꯅ ꯍꯤꯡꯅ ꯄꯨꯈꯤꯕ 3 ꯅꯨꯄꯤ 3ꯇꯣ ꯑꯥ ꯔꯥꯅꯤ ꯑꯅ ꯃꯆꯤꯟꯗꯒꯤ ꯍꯣꯇꯦꯜ ꯐꯝꯕꯗꯣ ꯑꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ 2 ꯃꯁꯨ 3 ꯃꯥꯒ ꯔꯥꯅꯤꯒ ꯃꯣꯏ 3 ꯃꯣꯏ ꯃꯣꯏꯁꯦ ꯁꯤꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯂꯣꯟꯁꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯍꯣꯏ ꯌꯨꯝꯗ ꯂꯩ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥꯏꯍꯧꯔꯦ ꯒꯥꯔꯤ 2 ꯑꯃ ꯆꯥꯛꯈ꯭ꯔꯦ ꯇꯥꯃꯣ ꯃꯥꯏ ꯔꯟꯖꯤꯠꯇꯤ ꯒꯥꯔꯤ ꯇꯥꯃꯣ ꯔꯟꯖꯤꯠ ꯂꯩꯌꯦ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯁꯨ ꯆꯥꯛꯈ꯭ꯔꯦ ꯃꯣꯏꯒꯤ ꯍꯔꯤꯅꯒꯔ ꯌꯨꯝꯁꯨ ꯆꯥꯛꯈ꯭ꯔꯦ CRPF ꯑꯍꯦꯟꯕ ꯆꯪꯁꯤꯜꯂꯛꯄ꯭ꯔꯣ ꯆꯪꯁꯤꯟꯕ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣ ꯍꯦꯛꯇꯅꯦ CRPF ꯕꯪꯀꯔ 2ꯅꯦꯕ ꯂꯩꯔꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯥ CRPF ꯕꯪꯀꯔ 2ꯁꯦ ꯃꯣꯏ ꯑꯣꯇꯣꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯒ ꯍꯦꯛꯇ ꯔꯥꯎꯟ ꯀꯣꯏꯁꯟ ꯊꯝꯕ ꯃꯣꯏꯁꯦ ꯑꯣ CRPF ꯁꯤꯡꯁꯦ ꯀꯣꯏꯁꯜꯂ ꯊꯝꯃꯦꯗꯅ ꯑꯥ ꯑꯗꯨꯒ ꯃꯣꯏ 20-30ꯁꯤꯅꯅꯦ ꯄꯔꯦꯡꯅ ꯂꯦꯞꯄꯒ ꯀꯥꯔꯣꯡꯁꯦ ꯍꯦꯛꯇ ꯄꯗꯥ ꯃꯃꯥꯏ ꯑꯣꯟꯁꯤꯟ ꯑꯋꯥꯡ ꯑꯣꯟꯕ ꯒ꯭ꯔꯨꯞꯇꯨꯅ ꯑꯋꯥꯡꯂꯣꯝꯗ ꯀꯥꯞꯄ ꯃꯈꯥ ꯑꯣꯟꯕ ꯀꯥꯡꯕꯨꯅ ꯃꯈꯥꯔꯣꯝꯗ ꯀꯥꯞꯄ ꯑꯗꯨꯗꯤ ꯃꯩꯁꯦ ꯂꯣꯏ ꯆꯥꯛꯊꯣꯛꯄꯅꯦꯕ ꯑꯗꯩ CRPF ꯃꯣꯏ ꯍꯥꯠꯄ ꯍꯥꯎꯅ ꯃꯤꯇꯩ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯏꯃꯥ ꯍꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯣꯏ ꯄꯨꯊꯣꯛꯅꯕ ꯀꯔꯤꯝ ꯍꯣꯠꯅꯗꯦ ꯀꯅꯥꯅ ꯄꯨꯊꯣꯛꯇꯣꯏꯕ ꯖꯤꯔꯤꯔꯣꯝꯗ ꯊꯩꯗꯣꯛꯄꯒꯤ ꯋꯥꯔꯤ ꯀꯔꯤꯝ ꯂꯩꯇꯕ꯭ꯔꯕ ꯋꯥꯔꯤ ꯁꯥꯟꯅꯕꯝ ꯈꯪꯗꯦ ꯃꯤ ꯊꯤꯕꯒ ꯄꯣꯠ ꯆꯩ ꯃꯤ ꯁꯤꯕ ꯊꯤꯕꯒ ꯑꯥ ꯇꯧꯅꯔꯤ ꯀꯅꯥ ꯀꯔꯤ ꯈꯟꯅꯔꯤꯅꯣ ꯈꯪꯗꯦ ꯄꯨꯂꯤꯁꯁꯨ ꯂꯩꯇꯦ CRPꯁꯨ ꯂꯩꯇꯦ ꯑꯃꯅꯤ ꯂꯩꯔ ꯀꯩꯗꯧꯗꯧꯕ ꯕꯤꯔꯝꯃꯣ ꯂꯩꯕ꯭ꯔꯣ ꯑꯗꯨꯗ ꯕꯤꯔꯝꯃꯣꯗꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯤ ꯁꯤꯕ ꯄꯨꯕꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯌꯥꯝ ꯊꯣꯛꯅꯒꯔꯤ ꯐꯔꯦ ꯏꯃꯥ ꯑꯩ ꯄꯥꯎ ꯂꯧ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯔꯛꯀꯦ